Good morning, friends. Taibang Mangla channel mo miyang tabi ro map na po hanto da Rakesh ma kay taram nokchri. Mayam nga sige video si yam na interest ko video ni. Masige video si mamang ay nasimja kiba mangi ay nasimja ki video da kamdong na Google Adsense tanagani haiba adugi matungda Google Adsense labu kanda kamdong na Google Adsense gi pin⁰ verification tawdage haiba asigi matang ni ngase na pudar video si maram duna mayam na video si skip tawidana hodel phone view adudi mayam mobile skill om da mayam chilosi han buda haiba Adsense pin si verify tawnabi damakta khoigi Google dagi yamna maruiba letter am laeba mayam view ko Eige phange smaina ai hojik thabung atopang phone da lai maramna haiba si yumdagi khoi WhatsApp ta send tor kuneba adu smaina ai gi ming iraga lae address laifam simba ire adu matungda smaina pin namako masing taruki ama ani ahum mari manga taruk 090920 haiba pin ase sine verify tawdu si mamang daina sem video do mayam yengbi ko link description du bijeri ai batum da link fangbigani adu di mayam kamaina haiba pin ase adu mi laaga di verify tawdage haiba du ai ucharge masigi damakta masi bet tawji ko bet tor matungda hojik changa du je Kuom changbiro kuom sida www.googleadsense.com man changbiro natra mai changbiro du mutungda ai kuom da changa ge boko kuom da changa yengminerji mayam sumaina ai gi Adsense account du ne bas fain thoje ko Adsense account je tho mutungda ida sida your payment are currently on hold because you have not verified your address and hire ado sida makha sida mayam sumaina verify your billing address and hire si verify tawudabne ba verify tawnabi damta sida verify haina thaiba sida namgadabne ba verify haina thai sida nambiro matungda your pin and haije sida namgadabne ba your pin haina thai se yamna phajana check targa nambiu pin adu ko mayam adu pin adu ai adai lokthoge ba ko ai hojik ai khunna se do paidrabani na mayam ai gi pin adu sila ba 090920 ko mayam si hapaje ba 090920 mayam silai reko 6 digit sure ko adudi adui matungda mayam sida submit aina thaije sida click to bigre bane ba mayam view ko submit aina thaije click to ji click to kan your billing address has been verified and haiba adudi mayam sida your payment are currently on hold because you have not verify your address I refresh to kan mang da ring ase ko adudi mayam ai muksi ki page sim ka age smaina ko ka kan dam ga chang age ai Google Adsense da desida Google Adsense account ko Google Adsense mayam hojik mangre ko aigi Adsense verify oigre Google address verification success oigre ba adudi mayam ngasi video si mayam da khitang phok kana gani haina khanjai kai gum mayam da khitang phok kana gadi channel sibu subscribe amasung video sibu like share amasung comment soidan to video si kam do biboge haiduna adudi mayam mathang video dong meng taminar si thank you for watching bye bye